ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯣꯏꯔꯛꯈꯤꯕꯒꯤ ꯃꯥꯄꯜꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯃꯃꯥꯡꯒꯤ 9ꯁꯨꯕ ꯇꯥꯡꯀꯛꯇ ꯃꯇꯧ ꯀꯔꯝꯅ ꯃꯃꯥꯒꯤ ꯄꯨꯕꯨꯛꯅꯨꯡꯗ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯣ 4ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯊꯥꯖ 9 ꯁꯨꯔꯛꯄꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯊꯥꯖ 9 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯉꯁꯥꯏꯒꯤ ꯄꯂꯦꯝꯗꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯍꯥꯜꯅꯣꯡ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯥꯏꯖ ꯏꯄꯥꯛ ꯏꯔꯪꯗꯣ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯃꯉꯥꯁꯦ ꯇꯤꯜꯂꯕ ꯄꯨꯜꯂꯕ ꯃꯔꯝꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯗꯣ ꯄꯂꯦꯝꯃꯣꯏꯕꯤ ꯑꯗꯨꯒꯤ ꯊꯥꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯆꯤꯡꯁꯤꯜꯂꯒ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯤꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯀꯔꯤ ꯍꯥꯏꯅ ꯁꯤꯡꯊꯥꯏ ꯍꯥꯏꯕꯗ ꯊꯥꯖ 9ꯇ ꯄꯣꯛꯂꯕꯗꯤ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯍꯤꯡꯉꯤ꯫ ꯊꯥꯖ 9ꯀꯤ ꯃꯇꯨꯡ ꯊꯥꯖ 3 ꯑꯗꯨꯗꯤ ꯇꯦꯡꯕꯥꯟꯕꯒꯤ ꯄꯨ ꯁꯤꯗꯕ ꯃꯄꯨꯒ ꯂꯣꯏꯅꯔꯦ꯫ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯃꯄꯨ ꯃꯥꯒꯤ ꯃꯤꯈꯩ ꯁꯣꯟꯗꯨꯅ ꯂꯩꯔꯩꯄꯥꯛꯇ ꯂꯩꯕꯒꯨꯝ ꯂꯩ꯫ ꯑꯁꯨꯝꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯥꯛꯄꯤ꯫ ꯊꯥꯖ 3 ꯃꯄꯨꯡ ꯐꯥꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯛꯇꯨꯅ ꯊꯥꯖ 10 ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯇꯦꯡꯕꯥꯟꯕ ꯃꯄꯨꯅ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯉꯁꯤ ꯄꯂꯦꯝꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯒ ꯂꯩꯔꯩꯄꯥꯛꯅꯤ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯂꯩꯔꯩꯄꯥꯛ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯗꯨꯗꯤ ꯄꯂꯦꯝ ꯅꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯅꯤ꯫ ꯅꯪꯅ ꯂꯩꯔꯩꯄꯥꯛꯀꯤ ꯑꯋꯥꯡꯕꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕꯗ ꯀꯥꯕ ꯇꯥꯔꯕꯗꯤ ꯄꯂꯦꯝ ꯅꯃꯥꯗꯤ ꯑꯃꯪꯒꯤ ꯊꯔꯩ ꯀꯨꯝꯂꯒꯅꯤ, ꯌꯥꯏꯕꯤ ꯃꯥꯡꯂꯒꯅꯤꯗꯣ꯫ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯋꯥ ꯑꯉꯥꯡ ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯄꯂꯦꯝ ꯅꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯃꯄꯥꯟꯗ ꯊꯣꯛꯂꯁꯤ"꯫ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯅꯋꯥ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯇꯥꯏꯕꯪꯒꯤ ꯃꯄꯥꯟꯂꯥꯡꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯂꯩꯄꯥꯛ ꯑꯇꯤꯌꯥ ꯍꯦꯛ ꯇꯥꯏꯅꯔꯛꯄꯗ ꯅꯋꯥ ꯑꯉꯥꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯈꯪꯗꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯅꯍꯥꯜꯅꯣꯡ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯈꯤꯕ ꯍꯨꯡꯉꯥ ꯍꯨꯡꯉꯥ ꯍꯥꯏꯕ ꯃꯄꯨꯒꯤ ꯀꯣꯂꯣꯏ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯅꯋꯥ ꯑꯗꯨꯅ ꯍꯨꯡꯉꯥ ꯍꯨꯡꯉꯥ ꯍꯥꯏꯅ ꯃꯄꯨꯒꯤ ꯃꯤꯡꯂꯦꯟ ꯁꯣꯜꯂꯛꯂꯕꯗ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯦ꯫ ꯄꯂꯦꯝ ꯃꯃꯥꯅ ꯈꯣꯝꯂꯥꯡ ꯏꯜꯂꯦ꯫ ꯈꯣꯝꯂꯥꯡ ꯏꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯋꯥ ꯑꯗꯨꯕꯨ ꯌꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯁꯨꯝꯅ ꯀꯣꯔꯧ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ 6ꯅꯤ ꯍꯦꯛ ꯁꯨꯔꯛꯂꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯅꯋꯥ ꯑꯗꯨꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯄꯥꯜꯒꯤ ꯊꯧꯔꯝ ꯅꯨꯡꯗꯝꯕ ꯂꯥꯏꯗꯣ ꯑꯗꯨꯗꯒꯤ ꯊꯧꯅꯤꯅꯕꯒꯤ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡ ꯑꯃꯁꯨꯡ ꯄꯥꯜ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯄꯨꯌꯥꯒꯤ ꯂꯤꯈꯨꯜ ꯈꯤꯕꯤꯛ ꯑꯁꯤꯗ ꯏꯔꯤꯕ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯜꯗ ꯌꯥꯝꯅ ꯂꯨꯔꯕ ꯂꯥꯏꯅꯤꯡ ꯈꯨꯗꯥꯒꯤ ꯃꯔꯝ ꯇꯥꯛꯄ ꯇꯥꯏꯕꯪꯅ ꯏꯔꯥꯠ ꯊꯧꯅꯤꯕꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯇꯥꯡ ꯑꯃꯅꯤ꯫ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗꯅꯤ꯫ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯣꯡꯗꯝꯕꯤꯌꯨ ꯍꯥꯏꯅ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯂꯤꯕ ꯑꯁꯤ ꯅꯣꯡꯗꯝꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕꯅꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯗꯤ ꯅꯍꯥꯜꯅꯣꯡ ꯏꯄꯥꯜ ꯊꯥꯈ꯭ꯔꯗꯨꯅ ꯍꯥꯏꯕꯗꯤ ꯏꯒꯤ ꯄꯥꯝꯕꯤꯗꯨ ꯊꯥꯈ꯭ꯔꯗꯨꯅ ꯍꯧꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯄꯥꯝꯕꯤꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕꯁꯤ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯨꯝꯅꯃꯛ ꯈꯪꯍꯧꯅꯕꯅꯤ꯫ ꯍꯌꯦꯡ ꯇꯥꯏꯕꯪꯄꯥꯟꯗ ꯏꯄꯥꯜ ꯊꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯤ ꯄꯥ ꯑꯣꯏꯔꯛꯀꯗꯕ ꯈꯤꯕꯤꯛ ꯑꯗꯨꯗ ꯈꯪꯍꯧꯅꯕ ꯅꯨꯃꯤꯠ 5ꯅꯤꯗ ꯏꯄꯥꯜ ꯊꯥꯕ ꯌꯥꯗꯦ, ꯅꯨꯃꯤꯠ 4ꯅꯤꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯒꯤ ꯂꯤꯈꯨꯜ ꯑꯀꯨꯞꯄ ꯅꯨꯡꯒꯤ ꯏꯆꯦꯜ ꯑꯃ ꯂꯩꯔꯤ꯫ ꯑꯉꯥꯡ ꯅꯋꯥ ꯑꯗꯨ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯃꯥꯡꯖꯧꯅꯅ ꯇꯤꯜꯊꯨꯡ ꯂꯥꯏꯊꯨꯡ ꯄꯛꯇꯅꯕ ꯆꯠꯀꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯇꯥꯛꯄ ꯑꯗꯨꯕꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯄꯥꯜ ꯊꯥꯕ ꯍꯥꯏꯕꯁꯤ ꯄꯂꯦꯝ ꯃꯃꯥ ꯑꯗꯨꯅ ꯊꯥꯖ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯏꯕꯪꯒꯤ ꯂꯩꯔꯥꯡ ꯑꯣꯏꯅ ꯁꯥꯠꯂꯒ
ꯂꯩꯔꯥꯡꯗꯒꯤ ꯂꯩꯍꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯥꯛꯀꯗꯕ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯗ ꯂꯤꯈꯨꯜ ꯇꯥꯛꯄꯅꯤ꯫ ꯃꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯧꯔꯝꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯏꯄꯥꯜ ꯊꯥꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯂꯥꯏꯅꯣ ꯍꯥꯏꯕꯗ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯍꯥꯏꯕ ꯂꯥꯏ ꯑꯗꯨꯅꯤ꯫ ꯄꯤꯊ꯭ꯔꯥꯏꯕꯤ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯅ ꯀꯔꯤ ꯂꯥꯏꯅꯣ? ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤꯅ ꯀꯔꯤ ꯂꯥꯏꯅꯣ? ꯅꯍꯥꯜꯅꯣꯡ ꯇꯥꯏꯕꯪ ꯁꯦꯝꯂꯝꯗꯥꯏꯗ ꯃꯄꯨꯅ ꯅꯪꯅ ꯑꯁꯨꯝ ꯍꯥꯏꯅ ꯄꯥꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕ ꯀꯣꯔꯧꯗꯒꯤ ꯂꯥꯏꯖ ꯏꯔꯤꯛ ꯑꯣꯏꯅ ꯄꯂꯦꯝꯗ ꯄꯤꯔꯛꯄ ꯇꯥꯏꯕꯪ ꯆꯥꯔ ꯑꯗꯣ ꯃꯥꯂꯦꯝꯅ ꯑꯣꯛꯆꯔꯒ ꯌꯥꯖꯕꯗꯨꯕꯨ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯀꯧꯏ꯫ ꯑꯁꯨꯝꯅ ꯄꯤꯔꯛꯄ ꯑꯃꯗꯤ ꯌꯥꯕ ꯑꯣꯏꯔꯤꯕ ꯂꯥꯏ ꯑꯅꯤ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯍꯥꯏꯕ ꯇꯥꯏꯕꯪꯒꯤ ꯃꯄꯥ ꯃꯄꯤꯁꯤ ꯑꯣꯏꯔꯦ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯄꯤꯔꯛꯄ ꯇꯥꯏꯕꯪ ꯁꯦꯝꯕꯒꯤ ꯀꯥꯡꯂꯣꯟ ꯈꯤꯕꯤꯛ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗ꯭ꯔꯥꯏꯕꯤ ꯍꯥꯏꯕ ꯂꯥꯏ ꯑꯁꯤꯕꯨ ꯈꯨꯔꯨꯝꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯊꯥ 6ꯇꯒꯤ ꯍꯦꯟꯅ ꯃꯃꯥꯗꯒꯤ ꯃꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯨꯝꯅ ꯇꯥꯏꯕꯪ ꯊꯣꯔꯛꯂꯕꯁꯨ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛ ꯊꯥꯛꯅꯕ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯉꯝꯖꯕ ꯐꯧꯗꯥꯡ ꯍꯥꯞꯄꯤꯒꯅꯤ꯫ ꯐꯧ ꯑꯣꯏꯔꯒꯅ ꯐꯧ ꯁꯪꯕꯥꯏ ꯑꯃ ꯍꯥꯞꯀꯅꯤ, ꯂꯩꯇ꯭ꯔꯒꯅ ꯂꯤꯈꯥꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯇꯪ ꯑꯃ ꯍꯥꯞꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯆꯠꯂꯤꯕ ꯈꯨꯟꯅꯥꯏꯗ ꯑꯣꯟꯅꯕ ꯆꯠꯅꯔꯣꯜ ꯈꯔꯗꯤ ꯂꯩꯔꯤ꯫ ꯏꯄꯥꯜ ꯊꯥꯕꯗ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ 8ꯀꯤ ꯁꯦꯟꯖꯥ ꯍꯥꯞꯄꯤ꯫ ꯃꯗꯨ ꯇꯥꯏꯕꯪ ꯑꯗꯨꯒꯤ ꯇꯨꯡꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯝꯍꯧꯒꯗꯕ ꯃꯔꯜꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗ ꯃꯥꯏꯕꯤꯗ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯏꯄꯥꯜ ꯅꯨꯃꯤꯠꯇ ꯄꯤꯊꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯇ ꯅꯠꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯆꯥꯎꯈꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ, ꯃꯥꯃꯅ, ꯃꯅꯦꯅ, ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯛꯄ ꯑꯗꯨꯅ ꯃꯄꯥꯅ ꯄꯨꯔꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯗꯒꯤ ꯊꯧꯅꯤꯗꯨꯅ ꯃꯤꯌꯥꯟꯅ ꯄꯤꯔꯛꯄ ꯇꯦꯡꯕꯥꯡ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯤ ꯄꯥ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯔꯨꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯦꯗꯣ꯫ ꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ 9ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ꯫